ꯆꯍꯤꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ngasi ing kumja 2022 October thagi nongsing 13 ningthokaba numitki yaifharaba pungphamda apunma poramlen marup Assam Hojai registration number 265 ki makhada APM Larembi channel na pangthok chariba saireng isi aiba thisi thauram masigi humpuga humdoi shuba tangkakki saireng pathokpi thauram miyamgi mapamda khudol tamjari APM Larembi channel na pangthok chariba saireng isi aiba thisi thauram masigi humpuga humdoi shuba tangkakki saireng pathokpagi thauram masida lakat chare saireng mangakha APM Larembi channel na pangthok sariba saireng isi aiba thisi thauram masigi humpu humdoi shuba tangkakki saireng pathokpagi thauram masida ahan bagi saireng oina laukat cheri Assam gi Hojai kobol lamdamda laibiriba Sahitya Bhushan amadi Silaima Oja Nongthamam Indra Kumar gi saireng Khambi Michael asi haina mingtholaba saireng ase saireng ase nongsing 13 thasat nipan 2022 ingda Nongthamam Library kam Museum and Publication na silangduna pangthokkiba khunai thaumi leikidraba Oja Nongthamam Mangol humputra nipan rak shuba mapok ningsing thauram aduda phongdokhraba aiba masamakki saireng lairik thamoigi tengta khol hairiba larik aduda yauriba saireng amani saireng asibu pathoktuna tahan biribi tauremongbi Nongthamam ningol nongmai laisna Khambi Michael asi Bharat ki awang nongpokta ingna tapna panjabi Manipur sana lepakni khanghauda Khambi maihaurakle mairi wangna chakhatlakle tangoi oina tumkhigadore idunin thau leitabra Khambi Michael asi ipa iton ima indon isilinaw marup mapija ahal naha pakhang leisabi khomlen tungkhun tanduna leiranu amatta oiba lipunna laija ising pun haiduna ima lepak pukalasi mai thariba yeknababu tantoklasi lepak ke angam mathosing party yengduna leibiranu ham konduna lenbiranu chakhalakliba Khambi mai ase nakhoi gisu nama lepakni ima lepakna leitrabada party phamna kaidauni unamaksu lamja masa oikhragani loijare APM Larembi channel na pangthok chariba saireng isi aiba thisi thauram asigi humbu humdoi shuba tangkakki saireng pathokpagi thauram asida ani shuba saireng oina laukat chare ima laipak Manipur gi Madam G Sarojini gi saireng lamyanba haina mingtholaba saireng asibu pathoktuna tahan biribi Madam G Sarojini masamak Ibig paano naman po sa pinagpupulit ko. Ay napatutsa ko din ba si maming tamyan. Banin imang mapalang poloy ng tamyan. Yata na. Pisum po na nagaya sa kiba. Lerang liko so magpulang danang mga kinupo ka. Ako pinamagawin na na moyang po sa bahay sa kadeka. Manigin na lalaki.
mama macha chakong loko biki manina mahai maching dang biki angang ni khada khagi hai beduni mahai maching da chakon ba tabi tekshu biyo mina laksabe ya daba mina nam khabaya daba mi saku Mahamajun School Higher Secondary School da class 5 tamngai matamda ozana satra ama uthuduna opang na kaya kaukiba ira badan singduna ozagi mathakta iho kaya horoki ozana lale haidabada iho adu nemthaki satra ni sansan kaya ni katpiran apopi mama chuga khari mama mapa kaya bagi masya awa bada awa haidani adu hanbale e mathuti mama leba mushi jabanetani lomi shimi shingi yai panaba sakhat thorang kaya tawmi anishbanpi lan ge mari lenana sarakari mayukta wa ngani thaiduna ira pathana sile jenda bandi koina thakita sana kona begit lamdasu sakhat thorang kaya sangat sagat birami asida sunnat telo Manipuri Shanti Rekonda Pukai Thana Thabirami Lerang Lekhansuna He Athoba He Neta Ngasi September Hikang Thana Lakpada Sena Lerang Oina Senduna Katsari Nakuyada Latnaba Lektana Rabiyu Kohi APM Larambi Channel na Pangthok Sariba Saireng isi Aibathisi Thauram Masigi Humbu Humdoi Suba Tangkaki Saireng Pathokpagi Thauram Masida Ahum Suba Saireng Oina Lokhatchari Assamgi Wajai Kobol Lamdamda Laibiriba Manipuri Saito Parishad Assamgi ex Vice President Amasung Dr. Ambedkar National Fellowship Award awardee Oja Pukramam Kaminigi Saireng Kairaba Asa Haina Mingtolaba Saireng Ase Leihau Parengda Pongdo Kraba Saireng Amani Saireng Asebu Pathok Tuna Tahan Biribi Taurem Ongbi Nongtramam Ningol Nongmai Laisana Kairaba Asa Thabak Aduna Ingonda Haihandaba Madugi Thabak Aduna Amukta Kaire Hanjin Lising lak sihalle Saklaba Ayuk Nungtil Chupna Thabak Aduna Ingonda Haihandre Madugi Thabak Aduna Saklaba Turel Oina Matat Ningkhaiduna Thamoigi Ipakta Thawai Thonganda Hauriba Singare Nasu Khangde Sumang Matonda Satleba Kundo Nasu Ode Nangi Yumda Hauriba Kulap Nasu Tade Numitha Thawan Michak Kanana Su Khangde Eigi Kairaba Machet Taraba Asa Khanglabadi Makoisu Thamoigi Ithinda Phawgani Eiga Loinana Eigumba Oirabadi Tawigumasung Kana Su Khangde Kayamna Ningba Kairaba Amasung Tangkhai Taraba Wakhal Phongdok ke Hairabasu Phongdok Traba Amuktang Wahi se Thamoida Ingna matong chong basa nangbo aina thamoi gi langlada kiduna thambada ngamkhigadra nongmagi mapai wangkhalakpa lamben di asangba matam di atenba aigi lamben basantagi yening panthada makaramba upal haipal punamak mana pungna panba ningtham thagi ulen na lakpada loduna kenkhiba aigi thamoi aigi wakhal Aigi asapum namak ningba thungdana kenkigadra Aigi wakhal karam na tauduna leiri malangda yachangba matamda paisilakpa tongpham khangdaba atiyada pairiba cheklagum aduna phongdok liba sina loiradra nirjonnata aigi ningba kairabasa loijani APM Larambi Channel na Pangthok Sariba Saireng isi Aibathisi Thauram Masigi Humbu Humdoi Suba Tangkaki Saireng Pathokpagi Thauram Asida Mari Suba Saireng Oina Lokhatchari Assamgi Karimganj Jilagi Patharkandi Lamdamgi Rajbari Bagadahar Kauba Khungangi Oja Lamabam Birendrogi Saireng Imalon
haina mingtholaba saireng ase saireng asibu pathoktuna tahanjariba nongthambam kamal isamak imalon imagi matik magunna yaifari imagi masek mangal nangan thoire mahai ale ngasidi imalon yening hulle ngasidi imalon punsigi khwaidagi nungaiba numitni pukningi khwaidagi apen mamikupni mitay imagi anauba yawonni imalongi kangamdraba numitni ingkumjagi ningthiraba pungphamgi lising machanipan marphu tarani thoigi August thagi chaichat kunda aram khaurangba kayagi matungda imalonbu Bharat Sangvidhangi humpu tarama thoi suba amendment gi nipan suba tangkakta changchinbiri imalonbu maipakna singthabiri ngamjakhi tinnaba longi kanglupta mangphaunakhi Bharat imagi tampakta ngasidi malemna khanglaba lonni Iraibakta chauna phida phanglibani lon chakwalabadi khunai chakwali khunai chakwalabadi sagai chakwali lona inatki mingset hingalli lona imagi mingkai ningsingali tasengna lona khunai semi lona khunai bu ngaktuna thammi lona kanglupki saktai lona kanglupki mateng pangi lona punsigi lamjing lamtakni lona sagegi saklon saktakni saktam yengbada lon hongleki saklon on bada lon olaki mioi kanglup amagi longa mioi kanglup amagi lon chatka thadok naba yadraba mari leinei lon haibase langlani hainei mioi ba saibatagi puari haibasimakni lona konsinduna semba langchakmakni puya puran khudingda yauribani ngasi lasannaribase longi mapanani mioi amaga natraga sagai kanglup amaga pungningi aning apamba phongdoknei sijinnariba pambaidi londagi khangnei lon mioibagi thamoigi marolni lon mioibagi wakhalgi khonthokni mapan thonda phongi wahai oina khonjel thokna imalon oina punsigi ahanba khonthangsu imalonni punsigi ahanba khonthoksu imalonni imalon ngangbatana pen baheli imagi khonglamdagisu mahau heli longi khongchat turelgi iselgombani mina leiriba makai mutpa nararoidabani laklo iekpu irolbu nungsirasi hagotlo imabu irolbu ningsinglasi mitna uba laigi masakni ima irol animak amattani imagi mayekni imagi irolni khangdabana haibani lairabi irolni yawongi anauba khudol tamlasi imalongi anauba phijol honglasi imagi khoya khada katlasi yandai thanna leisan haplasi loijere APM Lairembi channel na pangthok sariba saireng isi aibathisi thaurammasigi humbu humdo suba tangkaki saireng pathokpagi thaurammasida manga suba saireng oina laukat chari Assamgi hojai kobolamdamda leibiriba singer amadi artist Vishnu Latpam ibungo Chau Sharmagi saireng wawa laurasi haina mingtholaba saireng ase saireng asibu pathoktuna tahan biriba Vishnu Latpam ibungo Chau Sharma masamak wawa laurasi leplaga achummada khongpham chetna aran mathabak tawbasing huran chinthi kayagi mayokta apunmagi khonjelna makhol thokna wawa laurasi huran mana hukhiwadi tuminna wawa lawi huran khre koithi thinari myam changduna phanglaroidaba mangkhibasing ayuk nungthil myam mangda myamgi oiba lanthum phongna huriba ubide do kanasu yengbide do kanamata eikhoi myam haibasida
ꯑꯩꯁꯨ ꯑꯃꯅꯤ ꯃꯔꯛꯇꯨꯗ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯗꯤ ꯆꯩꯔꯥꯛ ꯐꯪꯕ ꯆꯨꯝꯒꯅꯤ ꯑꯔꯥꯟꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒꯗꯤ ꯃꯈꯣꯏꯁꯨ ꯃꯔꯥꯜ ꯂꯩꯒꯅꯤ ꯎꯅ ꯎꯅ ꯃꯤꯇꯥꯡꯕ ꯁꯥꯔꯒꯨꯝꯁꯤ ngasi tuminna leithokladi thoklaroi khonjel hayeng amuk laklo thoraklo khudingmak apunmagi khonjelna makhol thokna wawa laurasi loijare